Ahanbada Maru Eva Pau CM na Brinda Yaona mi taramathogi mathakta lupa koti yankhai gi defamation suit tharakre Chief Minister N Biren Singhana Manipur Police Service Officer Thonauzam Brinda Pauksi Khragi editor amasung publisher sing yauna mi taramathogi mathakta defamation suit ama Civil Judge Senior Division Imphal East tharakre Chief Minister Nongthongbam Biren Singhana petitioner oidna tharakhiba defamation suit aduda Thonauzam Brinda The Morning Bell gi publisher Laimayum Basanta Pauksi Esigi editor Rounder Alexander Sanaleibak Pauksi gi publisher Longjam Syamnanda editor Hemanta Kumar Ningongbam The New Indian Express ki publisher GS Basu Pauksi Esigi executive editor Rajesh Kumar R Pauksi Esigi staff correspondent Prasanta Mazumdar CEO gi kuthangda Facebook CEO gi kuthangda Gulal amasum CEO gi kuthangda YouTube na defending sing oiri defamation suit aduna permanent amasum mandatory injunction ama pass tawduna defendant number 1 oiribi Thonauzam Brinda abu makhatana petitioner gi ikai khumnaba sokpa yaba sinna haiba natragana ai boina statement media amasum social media da phongdokpa matam pumbagi oina athingba piba defendant number 2 dagi 11 fawbana makhoi gi agent officer partner employee association na singmana petitioner ga mari leineba ikai khumnaba sokpa yaba wapha media social media da phongdaba defendant singna makhoina website ta amasum social media da thagal khibasing petitioner gi ikai khumnaba sokpa yaba wafam sing adu lakthohanbiyo petitioner gi ikai khumnaba sokpa yaba wafam sing yawba link sing adu defendant singna block tawba detrick tawba tawnaba poktak piba yawri defendant singna petitioner chief minister gi ikai khumnaba sokpa amadi mingcha thiba yaba wafam kya Fongdokhiba adugi compensation oina defendant amamamna lupa koti yankhai pihanba amasum court na matik sai khanba atopa order singsu pibinaba player tokhi court na petition adu kup na khanaraba matungda defendant number 1 na petitioner gi ikai khumnabada sokpa yaba amasum mingcha thiba yaba statement amata sinna aiba oina amadi mamangna phongkraba statement ama amuk hana phongdoktanaba khanki defendant number 2 dagi 11 fawba amadi makhogi associate agent representative web linking social media platform URL website na sing su makata na petitioner gi ikai khumna pasok yaba amadi mingsa thiba yaba statement ngangba phongba natraga na ithokpada athingba thamle haina court na right takhi court na makata na case asigi hearing August 9 sathanaba matam lekphi heiri atop maroi ba paw manamu ngasi nungthildagi numit 3 ni shutdown curfew leiragani Haukiba numit kharani asida state asigi tuan mafam kharada mafam khangdaba mawongda COVID-19 positive oibigi masing khanghen hengalakiba aduna maram oiduna ngasi khudakki oina phangkiba state cabinet ki mifam amana hayeng tangkun ko humdogi nungthil pung ani digi hauraga lakliba tangkun tragi nungthil pung ani fawba numit tari ni supna complete shutdown tonaba amasung complete curfew thamna warep lawkhre aduga atopa yamna maru oiba paw manamo COVID-19 gi guideline thugai bigi penalty singi maramda mayamda khatang hapsaramge guideline thugai bigi mong mato amasung penalty gi maramda hanbada quarantine guideline thugai ba lupa lisingama miyam tinma mafamda marks uptaba lupa sani miyam tinmada social distancing ngaktaba lupa sani miyam gi jagada tin sitpa lupa songa miyam gi jagada kwa Gutka amasum hidak manasaba lupa chani thorom amada ayaba piba mi masingdagi helaba lupa lising tara guideline thugai ba atopa thabak sing lupa lising amani hainasu pawsina makhata na phongdorakli